ngasi kun mangarak suba National Fish Farmer Day numit ka mari lenana mamang chahi English ngani kun ga mari gi Fish Fair cum Fish Crop Competition da makok mathang takraba ngami singda certificate amadi sel gi mana piduna ikai khumnaba utkre Department of Fishery na sinduna lamfel patta leiba Directorate ki Fisheries ki office ta pangthokpa thauram aduda Fisheries ki Director T Fulen Special Secretary Nita Arambam Additional Director L. Jayarani, MSS Deputy Secretary Mohammad Ismat Khan, Joint Director T. Romi, Project Officer N. Hemchandra Amadi, Manipur ki Saisakpa Artist Hamom Sadanandana Sarukyaki, Fishery Director T. Fulen Hai ki bada, Manipur asi nga yam na pam na chana batanatana karigumba thauram ama pangthokpa matamda nga asi ayambana sizinaduna lakli. Manipur da nongmada nga sijinabagi chang asi metric ton lising kun mathautai adubu mathautaba nga gi chang asi lamdam asigi fish farmers singna puthokpa ngamde maramaduna Assam, Andhra Pradesh, West Bengal singdagi pusilakpa nga na award pa mengkhatuna leiri masidagi koknana ba department na fish farmers singda matam gi oiba laukhatpa yaba thauram kaya pangthoktuna lakli Experts singna haibagi matung ina Manipur gi leiriba potential asida nga gi pothok asi metric ton lising humfurom puthokpa ngamgani hairi department ki khuthangdagi ngami singda Pradhan Mantri Matsya Sampada Yojana PMMSY gi kanaba kaya piri NFDP gi khuthangda hatcheries ki kaya yenthokre experts sing thaduna nga macha Kapagi training piduna nga marang kaina puthok na ba pandam thamli haiki maramaduna mamang chahida pangthokiba nga melada ahanba takraba Imphal West District ki oina Lafupat Tera dagi Salam Lokendrona nga keji lising nifuga humdoi chatret ka humfu manga ani subada Bisnupur District ki oina Kordak dagi Ningthaujam Basantana nga keji lising tarataret ka Chamri ga humfu gani thoi amadi ahum subada Thoubal District dagi Thoubal District ki Tentha dagi Laimujam Dinamanina Kizi Tarak Lising Taraga Taret Chahumga Humfutaru Puthokpa ngamkibagi manasing khutsinaki si akogi culture da akogi way of life da yawpanina any function matawa starting from society sorat mai ngatang babok da kuisinga si festival ko ding yawpani na nga ki requirements e khoi meitei gi or khoi Manipur gi sida yamna choba requirement na malai ana khoi gi nga gi machanjak se mapan da gi loina ba khoi depend to bunga tne aduna khoi na mini fish pit mill se district ko ding makki khoi na propose to pre atuga azagi han khoi na FFD na Fish Farmers Development Agency gi through da khoi gi nga gi productivity se sum thengata na bagi da makta khoi sigi schemes partly khoi na appeal to the cooperative societies and farmers in portal da restart to biro doiragadi karigumba life activa accident gumba thokko insurance ki claims lei adu akoi hojik nga gi machanjak se mapan da gi loina ba akoi depend to bunga tne aduna akoi na mini fish pit mill se district ko ding makki akoi na propose to pre am lagi lakwa nga gi machanjak to akoi Manipur gi pothok ga rate se akoi compare to raga akoi hongan na ba subsidize akoi kan no na sari